Ngasi ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯤꯕ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯟꯕꯒꯤ ꯂꯥꯟꯖꯥꯎ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯅꯣꯔꯊ ꯑꯃꯗꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅꯆꯤꯡꯕ ꯐꯣꯡ ꯁꯥꯔꯤꯕ ꯈꯨꯗꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣ ꯑꯃꯗꯤ ꯂꯥꯌꯣꯅꯦꯜ ꯃꯦꯁꯤ ꯑꯅꯤ ꯑꯁꯤꯅ ꯑꯣꯏꯍꯜꯂꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯑꯅꯤ ꯊꯣꯛꯍꯟꯕꯒꯤ ꯂꯥꯟꯖꯥꯎ ꯑꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯍꯦꯜꯂꯣꯏ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛꯒꯨꯝꯂꯕ ꯁꯥꯟꯅꯔꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯔꯣꯅꯥꯜꯗꯣ ꯑꯃꯗꯤ ꯃꯦꯁꯤꯒꯤ ꯃꯤꯆꯪ ꯁꯦꯝꯅꯗꯨꯅ ꯑꯅꯤ ꯊꯣꯛꯍꯜꯂꯦ ꯃꯇꯝ ꯑꯃꯒꯤ USSR ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯀꯣꯜ ꯋꯥꯔ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯦꯜꯂꯣꯏ ꯃꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯍꯤꯁꯇꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯥꯏꯚꯦꯜꯔꯤ ꯑꯃꯁꯨ ꯑꯣꯏꯔꯦ ꯁꯥꯟꯅꯔꯣꯏ ꯑꯅꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯀꯔꯤꯌꯔꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯔꯦꯀꯣꯔꯗꯁ ꯀꯌꯥ ꯑꯃ ꯊꯝꯈ꯭ꯔꯦ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯔꯦꯀꯣꯔꯗꯁ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯥ ꯃꯊꯟꯇ ꯇꯠꯇꯅꯁꯨ ꯊꯨꯒꯥꯏꯖꯔꯤ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯇꯝ ꯃꯥꯕꯨꯗꯤ ꯂꯦꯞꯍꯟꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯈꯣꯏ ꯑꯅꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯐꯨꯠꯕꯣꯜꯗꯒꯤ ꯄꯣꯊꯥꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯚꯥꯕꯣꯛꯁꯤꯡꯒꯤ ꯊꯃꯣꯏꯅꯗꯤ ꯌꯥꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯗꯦꯂꯤ ꯗꯣꯁ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯌꯣꯅꯦꯜ ꯃꯦꯁꯤꯅ CR7ꯅ ꯆꯟꯕ ꯒꯣꯜꯁꯀꯤ ꯔꯦꯀꯣꯔꯗ ꯑꯗꯨ ꯊꯨꯒꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯦꯖ ꯇꯧꯗꯨꯅ ꯄꯨꯊꯣꯛꯄ ꯚꯤꯗꯤꯑꯣꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯁꯣꯝꯒꯤ ꯃꯣꯠꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯁꯨ ꯁꯣꯏꯗꯅ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯨ ꯃꯇꯝ ꯀꯨꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯛꯈꯤꯕ ꯃꯦꯁꯤ ꯑꯃꯗꯤ ꯔꯣꯅꯥꯜꯗꯣ ꯄꯨꯟꯅ ꯀꯔꯝꯕ ꯃꯦꯠꯆꯇ ꯁꯥꯟꯅꯕ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯐꯨꯠꯕꯣꯜꯒꯤ ꯐꯦꯟꯁꯤꯡꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯖꯅꯋꯥꯔꯤ 19ꯗ ꯁꯥꯟꯅꯈꯤꯕ ꯑꯦꯛꯖꯤꯕꯤꯁꯟ ꯃꯦꯠꯆ ꯑꯗꯨꯅ ꯃꯪꯐꯥꯎꯅꯍꯟꯈ꯭ꯔꯦ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯊꯥ ꯑꯁꯤꯅ ꯔꯣꯅꯥꯜꯗꯣ ꯑꯃꯗꯤ ꯃꯦꯁꯤꯒꯤ ꯌꯥꯝꯅ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕ꯭ꯔꯦꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯄ꯭ꯂꯦꯌꯔ ꯑꯅꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯀꯔꯤꯌꯔꯒꯤ ꯑꯅꯧꯕ ꯃꯥꯏꯜꯁꯇꯣꯟ ꯀꯌꯥ ꯑꯃꯁꯨ ꯌꯧꯕ ꯉꯝꯈ꯭ꯔꯦ ꯑꯔꯖꯦꯟꯇꯤꯅꯥꯒꯤ ꯀꯦꯞꯇꯦꯟ ꯃꯦꯁꯤꯅ ꯃꯥꯔꯆꯀꯤ ꯇꯥꯡ 18ꯗ ꯄꯥꯅꯥꯃꯥꯒ ꯁꯥꯟꯅꯈꯤꯕ ꯐ꯭ꯔꯦꯟꯂꯤ ꯃꯦꯠꯆ ꯑꯃꯗ ꯄꯥꯅꯥꯃꯥꯕꯨ 2-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯀꯔꯤꯌꯔꯒꯤ 800 ꯒꯣꯜ ꯌꯧꯕ ꯉꯝꯈ꯭ꯔꯦ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯔꯖꯦꯟꯇꯤꯅꯥꯅ ꯀ꯭ꯌꯨꯔꯥꯀꯥꯎꯕꯨ 7-0ꯗ ꯊꯣꯝꯗꯠꯂꯝꯈꯤ ꯍꯥꯏꯔꯤꯕ ꯃꯦꯠꯆ ꯑꯁꯤꯗ ꯃꯦꯁꯤꯅ ꯍꯦꯇ꯭ꯔꯤꯛ ꯐꯪꯗꯨꯅ 174 ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯠꯆꯇ ꯒꯣꯜ 102 ꯆꯟꯕ ꯉꯝꯈ꯭ꯔꯦ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯅꯁꯨ ꯌꯨꯔꯣꯄꯤꯌꯟ ꯆꯦꯝꯄꯤꯌꯟꯒꯤ ꯒ꯭ꯔꯨꯞ Jꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏꯡ ꯃꯦꯠꯆ ꯑꯅꯤꯗ ꯄꯣꯔꯇꯨꯒꯜ ꯅꯦꯁꯅꯦꯜ ꯇꯤꯝꯒꯤ ꯑꯣꯏꯅ ꯒꯣꯜ ꯀꯌꯥ ꯆꯟꯕꯁꯨ ꯉꯝꯈꯤ ꯃꯦꯠꯆ ꯑꯅꯤ ꯑꯗꯨꯗ ꯔꯣꯅꯥꯜꯗꯣꯅ ꯒꯣꯜ 3 ꯆꯟꯕ ꯉꯝꯈꯤ ꯑꯃꯗꯤ ꯐꯨꯠꯕꯣꯜ ꯍꯤꯁꯇꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯄꯤꯌꯔꯦꯟꯁꯀꯤ ꯔꯦꯀꯣꯔꯗꯁꯨ ꯊꯝꯈꯤ ꯆꯍꯤ 39 ꯁꯨꯔꯕ ꯁꯥꯟꯅꯔꯣꯏ ꯑꯁꯤꯅ ꯄꯣꯔꯇꯨꯒꯜꯒꯤ ꯑꯣꯏꯅ ꯃꯦꯠꯆ 139ꯗ ꯒꯣꯜ 122 ꯆꯟꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦल ꯑꯄꯤꯌꯔꯦꯟꯁ ꯑꯃꯗꯤ ꯒꯣꯜ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕꯒꯤ ꯔꯦꯀꯣꯔꯗ ꯑꯗꯨ ꯊꯝꯕ ꯉꯝꯈꯤ ꯕꯦꯂꯣꯟ ꯗꯣꯔ ꯑꯦꯋꯥꯔꯗ ꯃꯦꯁꯤꯅ 7 ꯑꯃꯗꯤ ꯔꯣꯅꯥꯜꯗꯣꯅ 5ꯁꯨ ꯐꯪꯕ ꯉꯝꯈ꯭ꯔꯕꯅꯤ ꯑꯔꯖꯦꯟꯇꯤꯅꯥꯕꯨ ꯋꯥꯔꯜꯗ ꯀꯞꯇ ꯃꯥꯏ ꯄꯥꯛꯍꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯦꯁꯤꯅ 2022ꯒꯤ ꯕꯦꯁꯠ FIFA ꯑꯦꯋꯥꯔꯗꯁꯇ ꯃꯦꯟꯁ ꯄ꯭ꯂꯦꯌꯔ ꯑꯣꯐ ꯗ ꯌꯔꯁꯨ ꯇꯥꯈꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯦꯁꯤꯅ FIFA ꯑꯦꯋꯥꯔꯗ ꯑꯅꯤꯔꯛ ꯐꯪꯈ꯭ꯔꯦ ꯑꯃꯗꯤ 2023ꯒꯤ ꯕꯦꯂꯣꯟ ꯗꯣꯔ ꯑꯦꯋꯥꯔꯗ ꯑꯁꯤꯒꯤ ꯂꯝꯖꯦꯟꯗ ꯃꯦꯁꯤꯁꯨ ꯌꯥꯎꯔꯤ ꯀ꯭ꯂꯕꯀꯤ ꯀꯔꯤꯌꯔꯗ ꯃꯦꯁꯤꯅ PSGꯗ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯉꯩꯗ FC ꯕꯥꯔꯁꯦꯂꯣꯅꯥꯗ ꯆꯍꯤ 18 ꯁꯥꯟꯅꯔꯛꯈꯤ ꯍꯟꯗꯛꯀꯤ ꯁꯤꯖꯟ ꯑꯁꯤꯗ ꯌꯨꯔꯣꯞꯀꯤ ꯇꯣꯞ 5 ꯂꯤग्ꯁꯇ ꯃꯦꯁꯤꯅ ꯀꯥꯂꯤꯌꯟ ꯑꯦꯝꯕꯥꯄꯦ ꯑꯃꯗꯤ ꯑꯥꯔꯂꯤꯟ ꯍꯥꯂꯥꯟꯗꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯤꯒꯤ ꯑꯣꯏꯅ ꯒꯣꯜ ꯍꯦꯟꯅ ꯆꯟꯕ ꯉꯝꯕ ꯁꯥꯟꯅꯔꯣꯏ ꯑꯃꯁꯨ ꯑꯣꯏꯕ ꯉꯝꯂꯦ ꯑꯔꯖꯦꯟꯇꯤꯅꯥꯒꯤ ꯀꯦꯞꯇꯦꯟ ꯑꯁꯤꯅ 2022-23 ꯁꯤꯖꯟ ꯑꯁꯤꯗ ꯒꯣꯜ 33 ꯑꯃꯗꯤ 22 ꯑꯦसिꯁꯠ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯃꯦꯠꯆ 93 ꯈꯛ ꯁꯥꯟꯅꯕꯗ ꯒꯣꯜ 53 ꯆꯟꯕ ꯉꯝꯈ꯭ꯔꯦ PSG ꯀ꯭ꯂꯕꯀꯤ ꯑꯣꯏꯅ ꯃꯦꯁꯤꯅ ꯒꯦꯝ 32ꯗ ꯒꯣꯜ 19 ꯑꯃꯗꯤ ꯑꯦसिꯁꯠ 18 ꯇꯧꯕ ꯉꯝꯈ꯭ꯔꯦ ꯕꯦꯂꯣꯟ ꯗꯣꯔ ꯑꯦꯋꯥꯔꯗ 7ꯂꯛ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯕ ꯃꯦꯁꯤꯅ ꯋꯥꯔꯜꯗ ꯀꯞ 2022ꯗ ꯑꯔꯖꯦꯟꯇꯤꯅꯥꯒꯤ ꯑꯣꯏꯅ ꯒꯣꯜ 13 ꯑꯃꯗꯤ ꯑꯦसिꯁꯠ 5ꯁꯨ ꯇꯧꯕ ꯉꯝꯈꯤ ꯍꯧꯖꯤꯛ ꯃꯦꯁꯤꯅ ꯃꯍꯥꯛꯀꯤ ꯐꯨꯠꯕꯣꯜ ꯀꯔꯤꯌꯔꯗ ꯀ꯭ꯂꯕ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯠꯆ ꯄꯨꯜꯂꯒ ꯒꯣꯜ ꯃꯁꯤꯡ 903 ꯆꯟꯕ ꯉꯝꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯅ ꯄꯨꯟꯅ ꯀ꯭ꯂꯕ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯠꯆꯇ ꯄꯨꯟꯅ ꯒꯣꯜ 912 ꯆꯟꯕ ꯉꯝꯈ꯭ꯔꯦ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 5, 1985ꯗ ꯄꯣꯛꯈꯤ ꯑꯗꯨꯒ ꯃꯦꯁꯤꯅ 24 ꯖꯨꯟ 1987ꯗ ꯄꯣꯛꯈꯤ ꯍꯧꯖꯤꯛ ꯃꯦꯁꯤ ꯑꯁꯤ ꯃꯁꯥꯒꯤ ꯆꯍꯤ 36 ꯁꯨꯒꯗꯧꯔꯦ ꯑꯗꯨꯒ ꯔꯣꯅꯥꯜꯗꯣꯅ 39 ꯁꯨꯈ꯭ꯔꯦ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩ ꯔꯦꯀꯣꯔꯗ ꯑꯁꯤꯗꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯉꯥꯛꯇꯅꯤ ꯃꯦꯁꯤꯅ ꯔꯣꯅꯥꯜꯗꯣꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯒꯣꯜ ꯌꯥꯝꯅ ꯆꯟꯕꯒꯤ ꯔꯦꯀꯣꯔꯗ ꯑꯁꯤ ꯀꯝꯗꯧꯅ ꯊꯨꯒꯥꯏꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯨꯏꯔꯔꯣꯏ ꯁꯣꯏꯗꯅ ꯃꯦꯁꯤꯒꯤ ꯗꯥꯏ ꯍꯥꯔꯠ ꯐꯦꯟꯁꯤꯡꯅ ꯈꯪꯕ
Marak asida coincidence ni haigadra natraga laipok ni haigadra. Ronaldo amadi Messi ani asi pokpagi numit 869 days khetnei aduga CR7 gi machanupa Cristiano Junior ga Thiago Messi ga su numit chanipan ga pugumapan khetnei. Masi taseng hekta ohen gi haiduna hekta ohen bamakti oiram loi. Natragana football gi taibong da laipogum labo Messi amadi Cristiano Ronaldo ani gi anoba mapok among aikoina uba fanggadawribra.